PM na hayeng Chief Minister singa COVID-19 vaccination ki interact tawgadawre. Tha asigi tang 13 tagi laibak sinba thungna COVID-19 vaccination drive hawgadawri ba siga mari lainana Pradhan Mantri Narendra Modi na laibak asigi state amadi union territory pumnamaki CM singa COVID-19 vaccine gi interaction pangthokadawre. Interaction asida CM singna COVID-19 vaccination asigi damag magi state ki oiba wafam kaya Pradhan Mantri gi interaction aduda phongdok laba yai. Hayeng pangthokodoriba interaction asida Chief Minister pumnamakna COVID-19 vaccination asigi damag magi apambadu Pradhan Mantri ga interaction aduda khanaduna phongdok nabagi thajaba laire. Amaromda Pradhan Mantri Narendra Modi na phongdokhibada Bharat na miyoibagi punsi kananaba amadi makoibu protect tawnabagi damag laibak asina saba COVID-19 vaccine ani Covaxin amadi Covishield Hauzik tayari tawduna laibaga loinana prithivigi khwaidagi chawba vaccination program haurgani haikre. CBSE gi class 10 amadi 12 ki exam May 3 da pangthoknaba laukthokre. Kosem amadi bosem na lawba parikya singdi kamdauba. India gi oina COVID-19 na positive oiba amadi laisat asina siba migi masing nongmagi hantarakpadagi matam koina school thingjinduna lairik tamba lepna ruraba mahiroising lairik tamba haunanaba thaurangi manung channa Central Board of Secondary Education CBSE gi class 10 amadi 12 ki exam May 3 da pangthoklagani haina laukthokre. Manipur gi oinadi Council of Higher Secondary Education Manipur Kosem amadi Board of Secondary Education Manipur bosem na loba parikya singdi kamdawgadawri haina hangnarakle. Masigi mamangda practical na March amadagi haugane aduga theory na May 3 da pangthokpa haina laukthokibane. Masida natana Bharat ki state sing haibadi West Bengal, Maharashtra, Kerala, Gujarat, Haryana amadi atai state ayambagisu April thakhaidagi school sing class SOP ningthina ngaklaga pangthoklaga May gi ahanba sayol phawbada final exam pangthoknabagi thaurang paikhatpa haukhre. Hiram masigi matangda Manipur gi tongan ba praja section kayana pausi asida phongdoknarakpagi matung innade Manipur su COVID-19 na positive oiba amadi mi sibigi chang hantharaklabanina yamdrabata tha ani ahumde SOP ningthina ngaklaga mahiroising physical class amadi theory class pangthoknaba sarkar na honapam thoe loinana class pangthokpa matamdasu matam hongduna pangthoknaba thabak paikhatpiu haire. Paw asina hai Manipur gi tongan ba maphamsingda local tuition class paksan na hongnare online da class yawba ngamdaba haibadi smartphone leiba ngamdaba internet ki khudong chaba phangdaba laidaba imungi mahiroising ayambade online da class yawba phangdabadagi awaba mayoknai. Maramaduna online da class yawba ngamdaba mahiroising gisu sarkar na lairik tamba phangnanaba hotnapham thoi haire. Pawasina hai athuba matamda exam pangthokpada mari lainaba Board of Secondary Education Manipur amadi Council of Higher Secondary Education Manipur nasu Manipur sarkar gi Education Minister Director amadi Education ga mari lainaba singa wa khanaduna mahiroising exam thanabagi damak form fill up tawba amadi exam gi matam laukthokpam thoe. Hauzik oiriba phibam asidi karamba matamda parikya thagadoribano tharoidoribano haibagi matangda mahiroising amadi mama mapasingda yamna chauna chamamnaba pokhalle haire. Amaromda lower class haibadi class 6 dagi 9 fawbada laibiba mahiroising gi oina sahi kudingi November thada final exam pangthoke. Maduna tangai fadana lower class sing asigi academic session gi matam March tha phawba sangdoklaga tha ani ahumdang oirabasu SOP ngakna physical class tahobana khwaidagi afaba oigani haire. Bird flu thengnanaba Manipur sarkar na akanba section thawrang laukhatle veterinary director. Bharat ki state kharada hauzik sandorokliba avian influenza bird flu laina asi Manipur da sandoroktanaba state sarkar gi maikaidagi laina laichat asidagi ngakthoknaba akanba section thawrang sing paikhatpa haure haina Manipur sarkar gi veterinary and animal husbandry services ki director Dr. H Saubana phongdorokle. Car accident da ex minister Hemanta Sokle mahaki loinabi Dr. Pratitana laikhidre. Ngasi ayok pung 10:30 rom taba matamda Kaksing Police Station gi manung channa sora amadi langthabal ani lonaba Imphal More lambida accident thokpadagi Manipur Pradesh Congress Committee MPCC gi Vice President oiriba
थौबाल डिस्ट्रिक्ट के तेंथा खोंगबालदगे एक्स मिनिस्टर मोइरांगथेम हेमंत सोकले महाकी लोइनबीना थौदोक थोकफम अदुमक्तदा लैखिद्रे प्रेसना पुलिसदगी फंगबा पाउगी मतुंग इनदी एक्सीडेंट अदुदा लैखिद्रबी एक्स मिनिस्टर हेमंतगी लोइनबीगी ममिंग डॉक्टर पुखरंबम निंगोल मोइरांगथेम ओंगबी प्रतिता चही यांखै माथोइने हौजिक रिम्स हॉस्पिटल दा डॉक्टर ओइना थौ पुदुना अना लायेंगी थबक तौदुना लैरिबिनी लाइवक थीबा थौदोक असी एक्स मिनिस्टर एम हेमंतगी बोलेरो रजिस्ट्रेशन नंबर MN 04A 6575 ता महाकी लोइनबीगा कक्सिंग तमना लाकपदा लंबीदा लेरंबा हामेंग अमा थैदोकनबा होटनबदा पलेलोमदगी हाइगलकपा महेंद्र कंपनी की KUB 100 रजिस्ट्रेशन नंबर MN 01Z 4663 ना थोमजिनबनी हाइरी सोकलबा एक्स मिनिस्टर हेमंता कक्सिंगदा लैबा जीवन हॉस्पिटल दा फर्स्ट एड पीरबा मतुंगदा लांगोलदा लैरिबा सीजा हॉस्पिटल दा रिफर तौख्रे लैखिद्रबी असिगी मचानुपी अमा मचानुपा अमा लैहौरे सही सुदना लुहोंगलमगदबदगी कलहौरे सही सुद्रिबा अंगांगसिंग लुहोंगबा आइनगी चैराक फंगनी अंगांगसिंगसु मसा सोकनी चाइल्ड लाइन बिष्णुपुर ngasi nongmanini gi mamangda thaubalda sahi sudana luhongnaba thaurang tauramb bor kaina luhongba thingkhraba matung Bishnupur district ki manung chana leiba mafam amada haukiba tha asigi tarukki numidang wairam sahi sudriba nupa macha amade nupi macha luhongnabagi thaurang taure haibagi pau tabadagi child line Bishnupur gi thomi singna luhongnaba sem sariba mafamda chatuna imungi miyoi singa wakhal taminabadagi luhongkhidre haire Child Marriage Protection Officer Bishnupur Kumbi Police Station की ओर से Child Line Bishnupur टीम मेंबर सिंह New Line Foundation Manipur की स्टाफ सिंह ना मांगजिल थाना होनदुना अंगांग अनिदुगी लुहोंगनबा थौरांग तौरंबा अदु Child Marriage Prohibition Act की मखादा लुहोंगदनबा होनखि इमुंग मनुंगा वारी सानदन वाखल तामिनरबा मतुंगदा लुहोंगबगी थौरम अदु पांगथोखिदबनी हाइरे मतम सांगना खनन नैनरबा मतुंगदा अंगांग अदु Child Welfare Committee Bishnupur da puthokhi makha tarakpa oina CWC Bishnupur na angang nupi macha du mapa mama da khusinakhi amadi miyam da su sahi sudana luhongba aina yade haiba wakhal tahanki Child Line Bishnupur gi Director L Pisakna sahi sudana nupa nupi angang singbu hekta luhongbi ba toklase sahi sudriba angang sing luhongbi ba haibasi ain gi oina chairak phangani angang singsu masa sokani पंब याबदे था आसिगी मरीदसु थौबाल डिस्ट्रिक्ट की तोंगान तोंगान मफम अनिदा सही सुदबा बोर कैना सिंह लुहोंगनबा होनरंबा लुहोंगफम अनि थौबाल डिस्ट्रिक्ट की चाइल्ड मैरिज ऑफिसर चाइल्ड लाइन थौबाल अमसुंग थौबाल डिस्ट्रिक्ट पुलिसना थिंखिबा लैख्रै हिरम अदुगी मतंगदा थौबाल डिस्ट्रिक्ट के चाइल्ड मैरिज प्रोहिबिशन ऑफिसर डिपार्टमेंट ऑफ सोशल वेलफेयर रानी चनु मोइरांगथेमना पाउसे असिदा फोंदोखिबदा डिस्ट्रिक्ट असि की तोंगान तोंगान मफम अनिदा सही सुद्रिबा बोर कैना अनि मखोइगी अहल लमन सिंगा पुन्ना वाखल तामिनरबा मतुंगदा अंगांग सिंग असिना सही सुरबा मतमदा लुहोंगबा हाइना यानखिबनी हाइखि